Laimakong Army Camp Manungdagi Mafam Khangdana Mangkraba Laishram Kamalbabu Fangnabati duna imung manungi miyoi singda kutsinabiyo haina Chief Minister ga unaduna akanba mawongda taksilam le haina Kamalbabu mangkiba thawdoka mari lainana semkiba JSC na haire Kamalbabu gi imung manung amade JSC ge miyoi yauna Manipur Press Club ta pangthokiba paugi mifam amada JSC gi spokesperson M Ibopisakna Kamalbabu gi matang asi Army gi maikaidagi thawa isa sadabagi mawongda leiri masina maram oiraga Kamalbabu fangnaba thiduna athuba matamda imung manunggi miyosing kutsinabiyo haiba wafam Chief Minister da thambaga loinana JSC amade imung manung na taliba demand sing thabakoin onthoknaba taksilamki JSC gi maikaidagi Delhi da chatuna Defense Minister unana bahotnabaga loinana wakat mifam sing pangthoklunaba sem sare hairi State government su state force su inquiry committee hojik recently formed to give inquiry committee asida policing su yaw ba kawbani na koi police ki magi da su akoi adugi pressure ma koi kano langlang jil puthu haibi athu bi da police yaw na army da koi ta seng na thaja bse lai jadre kano haibi da army na numitarani phangda ba si akoi ki thamoi da makhan makhan gi wakhalon mayam ma poe hojik lairiba manipur gi condition asi situation asida aduna army ga karigumba kari understanding ama laina bagi maram dano pot se tauribano haibagi akoi thamoida aduguma phaujai aduna akoi manipur state government su pot se yamna serious una lobina ba plus army da su tawba jaba action mayam ama akoi higher NIA gumba da investigation da tawlaga asigi pot se akoi conclusion ama da porangna bagi adugi pressure duni akoi JSC gi maji dagi thamjagi base